Naga taruk hatkibagi matangda Kuki zo council na lale haijekre pastor ahum hatkibaga mari lenina ngahakki asawbana Naga taruk hatkibagi tawdok adu thokibani KZC Kuki zo purupna taliba separate administration ki khungjang henna kansil lagani haikre Tampak ki district singdam hausagi pibam da hanjille jiribam da di IDP leitabaga manare wai kemsan Naga Kuki ki conflict asida mitai na big brother gi role lauduna ingtappa Manipuri ama ohenna bahot na chief minister May tarag humdoida Kangpupi district Lailong Wi-Fi village tagi phaki Naga misam taruk hatu kibagi matang du Kuki zo council KZC na Naga miam da lale hai jekre loine na Manipur tarag humdoida Kangpupi district Lailong Wi-Fi village tagi phaki Naga misam taruk hatu kibagi matang du Kuki zo council KZC na Naga miam da lale hai jekre loine na Manipur thokli ba KZC na security force na akan ba mong da yaning da phongdokre Churasanpur ngasi pangthoki paugi mifam amada Kuki zo council gi maikedi gi metara humdoida Kangpupi district ta pastor hum hat ki bagi thaudok adu gi mathung tarak pada tangdu leita ta phibam lakpaga iroinana ngayakki oiba sawbona maram oiraga Naga taru hat ki bagi thaudok adu thokan ki bani leibak thiba thaudok adu gi matang da Kuki zo purup ki mahut chinduna Naga miam da lale haijirakli KZC gi maikedi gi makhata na phongdok ki pada hoki ba sahi ahum hen ba si Kuki zo community na atakam leitana attacking mayuk na duna lakhi Irang asina furup asigi mioi kaya hatkre kaya ama na mayum makai thadok tuna lanjenari amadi lantum kaya ama amang ata thokan bikre Kuki zo furup na taliba union territory amagi mongda separate administration fangna ba khongjeng henna kansil lagani haiki makhata na phongdok laduna security force ki thong yaning da phongdok laduna masina maram oiduna Kuki zo miam da awaba kaya mayuk na re maram asina center amadi state lainga kaloina na security agency sing na thokli irang asina sokhal laba Kuki zo gi khul sing da protection tawbaga loina na equal justice amade misang mikhai naidana thigat pagi thabuk sing chathagadabani haina su phangdoragli handak Naga taruk hat kibagi thawng yamna leibak thiba thaudokni mihara du Kuki zo political natragna community leader singi maikai digi thawng adu chathanaba ayaba pikiba leite mihara du da senaba sing masak khangdok tuna amadi manung mapan naidana thigatuna senaba sing phangpham tokpa serak pigadabani haiba wafam su thamki KZC gi maikai digi makhatara duna CRPF ki cobra atai paramilitary forcing yauna evenezer Kiam amadi lailon Wi-Fi the suspension of operation su group na tragana village authority gi aya bayauduna operation chathaduna kunja sing daki akhang kaya pi kiba thawong adubu akan mong da condemn torakle loinana Naga taruk hat kibagi thaudok matung da security force na atamna na Kuki zo area da akan operation sing sa tharakli adubu sahi asigi march hadagi Kuki zo misam sing amadi Kulak sing da Naga militant group sing na hanjing attack sa thabadi khangsin na dana laithokli haina sumaral sikhi Kangpupi district lairiba Kuki zo khul sing da ngakpagi thabuk matik sana laukhatte haina phongdok laduna KZC na district asi khwaidagi top senior officer amu oiriba SP Rahul Gupta asigumba law and order gi Pibam asida mahak masa district asida laiduna ngak senbagi thabuk laukhatte haina sumaral siragli Kuki zo area da khanaba operation sa thabalep kadabani Kuki zo gi mayok sa thariba economic blockade lefanduna Kuki zo miyam gi tangai phadaba polam sing warhandana phangan gadabani haina su demand toragli Nagaland gi CM yauna Manipur gi deputy chief minister Losi di khona Amit Shah ga unakre Nagaland amasung Manipur gi Naga legislature sing ngasi union home minister Amit Shah ga unadun wari sanaki badu da kari matang da wari sanaki haibagi chapcha ba khang mangam drabasu home minister ga unadun wari sanaki badu asobo mai pakpa amadi oiki hairi union home minister Amit Shah ga Delhi da unakiba tim adu da Nagaland gi oina chief minister nephew ro deputy chief minister sing Tiarin Jeliong amasung wai patron saruk yaki Manipur gi oina deputy chief minister Losi diko amasung NPF Manipur gi president awangum niumai saruk yaki panbeya badi ngarang su Naga Land gi chief minister nephew ro deputy chief minister Ani Tiar Jeliong amasung Yantho Peton na union home minister Amit Shah ga unaduna awang nongpok state singi maru oibe isu singi matang da wari sanaki bani official singi maikai dagi phongdorak pada ngarang Amit Shah ga unakiba adu da maru oiba awang nongpok state singi security development amasung inter state Relations singi matang da maru oina khanna ki loina Nagaland yauna awang nongpok state singi maru oibe isu kaya su khanna ki awang nongpok state singi security connectivity amasung economic growth ka mari leina ba isu sing da amadi center ani na coordination leina thabuk tawna ba center na thawrang laukhat akpaga loina Nagaland gi chief minister union home minister Amit Shah ga unakibani hairi MLA Ngursalung Sanatena Lokbapan da governor gu unakre
Tipaimuk Assembly Constituency gi MLA Ngor Sarung Sanate na ngasi Lok Bhavan da Governor Ajoy Kumar Balaga unakre haina Lok Bhavan Manipur na ex thagalakre unaki badu da kari karam wafam sing wari sanaki be haiba khang ngamdri adum oinamuk state sida oirakli ba film asigi matang da oiram be haina panari panbe abadi Kuki jogi MLA amu oiriba Ngor Sarung Sanate amasung Surasanpur Kendro gi MLA LM Khaute yauna sahi asigi February thada center na Yumnam Khemchan bu Manipuri Chief Minister oine khalak shraba matung Delhi dagi punna Khemchan ga halaklaga Raj Bhavan da Governor Ajay Kumar Balaga unabada saruk yakibani Manipur kumja 2023 gi May 3 gidagi Kuki amasung Mitei ani gi marakta conflict tholakraba sahi ahum lomgi matungda Kuki jo MLA oiriba Ngur Sarung Sanate amasung LM Khaute na Kuki jo MLA singi marakta hanbu oine Imphal da lakibani Naga taruk ekhoina hatkibani numitu da emotion na hemankibana Naga taruk adu ekhoigi mina hatkibani Kuki Jo Council masigi wafam sengasi Kuki Jo Council na press conference ta phongdokibani Kuki kanano haiba masak muna khangi India na Kuki sizinaraga Naga amadi maitai da lan tahanbani Naga gi solution puraktragadi Naga singna hanagi phibam da hanjillaga lan tarokpe yai hingnaba strategy di ekoi sungami TS Muiba NACN Nagaland CM Naifiu Rio amadi TR Jailiang yauna Manipur Naga MLA singna punduna Home Minister Misahu unakre Kuki na Naga taruk hatkibagi matangda wakatpa oiramba yai thaznari Naga village khudingmak checksina lainaba khangankre Naga village guard ki command khudingmakna operational review tawduna ready da lainaba khangankre government na mihatpa sing phadragadi irang hena consent gani haina Naga village guard ama na cherol ama thokre Kuki Naga ani ki ungkhanariba sigi warushin puraknaba honabada midai na big brother ama oina thabak tawbiu CM Jiribam yauna Manipur gi Chingi state district kharada akhak arau yauna nong churaba yai anal gi tongan balup sing amadi Naga village ki headman sing chief minister na unaduna wari sanakre Manipur da thokliba irang ase ethnic balance na te natural resource lokthong na bahonabagi irang ni ke buffer zone lokthoktriba fawba lan gi warushin purak mangamloi Kuki Naga ani ki ungkhanariba sigi warushin purakna bahonabada midai na big brother ama oina thabak tawbiu CM State asida hojik nongna Kuki amani Naga ani gi marakta nongna thoklagliba irang asigi warushin ama purakna bahonabada maitai community na big brother gi role lawraga thabak tawbiu loinana lamdam asida matam chupagi oina santi amasung development purakna bahonamina si haina BJP Manipur Pradesh na sinduna ngasi party headquarters ta pangthokiba Sangbidan Hatia Divas ki thoramda Chief Minister Yumnam Khemchana phongdokre Yankhaiga Matoi first year of the guard chapter of the emergency imposed by Congress haiba banner makhada ing 1975 ta leba asida emergency thamjin kiba numit adubu ningsingduna pangthokiba thoram aduga mari lainana Chief Minister Yumnam Khemchana makhata na haikibada ing 2023 gi May 3 dagi lamdam asida thoklakiba maitai amasung Kuki ani gi irang adu tamna hantaraktuna santi lakpa horaklaba matam aduda Kuki amasung Naga ani gi marakta nongna ungkhanabagi thawdo asi thokibani haukiba tha kharagi matam asida tampaki mafam mayamba santi laire Jiribam district ta hojik oiriba phibam gi matangda palladuna haikibada Jiribam da mar paite maidai Kuki amasung Naga sing santi oina punna nungsi chanana leiminari irang na maram oiraga lanjenaba kaya amasu makhoi gi khulda halaktuna mausa gi phibam da lakpa hore state asida santi semilon gi phibam fagana bahonaba amadi development ki tangai fadaba kaya gi matangda palladuna haikibada chahi ama rom PR lengak leiraba matungda popular government asi lakibani lenga asina pending da leiriba development project sing asida akan mamiyeng Thamduna thabak paikhanaba honari adubu santi amasung tangdu leitaba phibam laktrabadi chawkha thorangi thabak amata kumang chawsin bangamloi hauji Kuki amasung Naga ani gi marakta nongna ungkhanna ragliba si laibak thibani hariba community ani asigi marakta wakhal taminaduna hana gumna nungsi chanaba puraknaba honabada maitai singna mapung oiba role lawbagi tangai fadaba lei Jiribam masi yamna strategic oiba mafam amani mafam masi Manipur gi achauba commercial hub ama semgatpa yabagi potential kaya lei hairaduna Prime Minister Narendra Modi gi makhada Jiribam da achauba project sing launch tawragani adumak project sing adu kari no haibadudi kona phongdokani haina mayek singna thamkhide haina phongdokhi e buffer zone lauthoktriba fawba lan gi warushin purak mangamloi jin Kuki jo narco terrorist singna 23 gi May 3 dagi khangaudana mitei miyam gi mathakta landarakhiba adu chahi ahum helaba fawba warushin purak pangamdana leiri lamhen tuhenba narco terrorist sing landarakhiba sigi matangda Union Home Minister na lana sida mapalam gi khutyawi haina phongdokraba matung amuk wathok asi meite amasung Kuki kangluf ani gi marakta thokpa kangluf ki irang ni haibaga loina na wathok asi athuba matamda warushin purakna bahonari haiba wafam phongdokpa Leikhre loina na wathok asi gi warushin purakna bani haiduna meite amasung Kuki ani gi marakta changthok changsin yahandabagi pal buffer zone semduna central forces na ngak senduna thamlakliba asi gi maram karigino lamhen tuhenba terrorist singna
Loibi Loyada Khundariba Mitei Sengi Khulsingda Changsilaklaga Security Personnel Sengi Mitmangda Mitei Faba Amasung Hatpagi Thabak Ching Chathaba Uchuk Yungbagum Yengduna Leiktokpagi Wathok Leiri Miyamna Security Force Singna Mathau Pangthoktabagi Maram Karino Hangbada Order Fangde Haina Miyamgi Punsibo Hingchai Aitamba Sengi Chakthak Ohenduna Lagli Mireibang Macha Refugee Chin Kuki Jo Narco Terrorist Singna State Asigi Manungda Makoigi Tonganba Leibak Jalingam Natraga Separate Administration Gi Demand Tauribasi Sungpipi Roi Haiba Wafam Union Home Minister na Landaribasing Amadi Miyamda Lauthokduna Khangankiba Leirabasu Langi Warushin Pragnaba Honaribani Haiduna Political Game Chathaduna Leiriba Asigi Maramna Karigino India Government na Kulagi Muknaba Leitanaba Myanmar Based Foreign Narco Kuki Terrorist Singa Khut Thanadanaba Suspension of Operation Su Tauduna Terrorist Singi Designated Camp Hangdoktuna Makoigi Chakthagi Damak Yamlaba Senpham Sing Thadaduna Ngak Senduna Thamli Suda Leiba Langi Afaba Makalgi Kulai Paiba Terrorist Singa Duna Myanmar Leiba Ki Mathakta Landariba PDF amasung KNB gi Kader Singh Kausinduna Punna Mitei Miyamgi Mathakta War Crime Chathai Haiba Khanglabasu Makoi Bulaksinaba Honabagi Mahutta Maningtamna Crime Chatharakiba se Central Forcing na Makoigi Chaingak Oibadagini Haiba Miyamgi Pendabagi Kolaugi Pokumpi Balatri Lamhen Tuhen Basing na Mitegi Mathak Landa Badanatana Naga Miyamgi Mathakta so Landa Chatharakliba si Manipur Bulanbung Onthok Tuna Yellow Missing Mafamda Leirakiba Mipal Tangdana Hingba Pambagi Thauna Amasung Wakalon Pumnamak Yaithatuna Manghan Kinaba Proxy Amasung Geopolitics ki Landa Chathaduna Langi Maichak Mayongna Badagi Choktaraba Miyamna Makoina Haiba Kudingmakta Yetpa Pihandanaba Thaurang Chatharabra Haibagi Chingnaba Leitabanate Jiribam Yauna Manipurgi Chingi State District Harada Akhak Arau Yauna Nong Churabayai Indian Meteorological Department Imphal Center na Hari Lakliba Numit Marini Asida Jiribam Yauna State Asigi Chingi District Harada Akhak Arau Yauna Nong Churabayai Tamenglong Senapati Kamjong None Tengnopol Thawbal Chandel Churachandpur Amasung Fairjol District Tasu Lakliba Numit Marini Asida Nong Chugani Hari Imphal West Amasung Bishnupur District Tasu Haying Akhak Arau Galoina na Nong Churabayai Hari Amarom na Indian Meteorological Department na Hai Awang Nong Puklamdam Yauna Kha Bharat Sub Himalaya West Bengal gi mafam kayada ngasi akan bamong da nong chugani Kha Nong Chup Tagi Horakpa Kumgi Nong Bagov Sagar Dagi Awang Nong Pukthangba Maikairom Dagi Gujarat amasung Madhya Pradesh da Changsilakli Hari Analgi Tongan Balup Singh amadi Naga Village ki Henmen Singh Chief Minister na unaduna wari sanakre Anal Women Union Chakpi Karong Analong Chief Association amadi Anal Student Union ki mihusing na ngasi Chief Minister Yumnam Khemchan ga unaduna wari sanakre CM ki Secretary ta unakiba duda social media da thangalakpa post amada Chief Minister Yumnam Khemchan hai ngasi unakiba miyoi sing adu SR Thingam TV Berek amadi RT Sainel na luchingkhibani unakhibatuda Chakpi Karong area gi chakwa tharangi thabak singi matang da kumna khanaki loinana lenga gi maikai dagi mathau taba action khudimak lokhat kani haibigi thajabasu mute sing adu da pi ki haina Chief Minister Yumnam Khemchana makha tana phongduragli nakala marom da Naga Village Handmen Association gi mute sing na Chief Minister Yumnam Khemchan ga unaduna Senapati District ki chakwa tharangi matang da wari sanakre Secretary ta pangthokpa mifam ga mari lainana social media da thagalakpa post amada Chief Minister Yumnam Khemchan hai mute sing adu Naga Village Handmen Association gi President Silas Jo amasung Secretary Joseph Chache anina luchingkhibani mifam adu da Senapati District ta pakhe kadaba chawkhat thorangi matang da kupna khanaki Senapati District chawkhat hanba haibasi Manipur chawkhat hanaba hona badana thaiba yadraba hiram amani lenga sina paikhape yaba thabak khudingmak paikhatuna miyamgi yaifanabagi damak khongpham chena lepli haina Chief Minister Khemchana makha tana phongduragli Manipur da thokliba irang ase ethnic balance na te natural resource lokthongna bahonabagi irang ni Manipur da thokliba irang ase ethnic balance na te Manipur da lairiba natural resource sing lokthongna bahonarakpagi irang ni maram aduna lamdam ase gi miyamna taraina leithokpa chumloi haina Manipur Women Gun Survivors Network and Northeast India Women Initiative for Peace ki founder director Bina Lakshmi Nepram na phongdokre North AOC sida laiba Hotel Imphal ki Sangai Holda Mothers of Manipur Women Gun Survivors Network and Northeast India Women Initiative for Peace na senduna Manipur joins Global March of Indigenous Mothers for Peace Healing and Unity ki matangda Manipur Mothers Peace Congregation ki thoramda wafamasi phongdorakhibani ngasi ki thoram aduda Amkil gi President Lorembam Nganbi Tangkul Women Leader Tamik Kaising Khoibu Tribe ki Women Leader Bongamdar Hungsa Tungcha Singamayum Ongbi Mamtaz Begum amasung Manipur Women Gun Survivors Network and Northeast India Women Initiative for Peace ki founder director Bina Lakshmi Nepram yauna lamdam asigi thauda phangbi ima sing resource person kaya na sarug yaki thoram
ꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯅꯥꯂꯛꯁꯃꯤꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ, ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯥꯅꯤꯒꯤ ꯄꯣꯠꯊꯣꯛ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯐꯨꯔꯨꯞ ꯃꯁꯦꯜ ꯈꯠꯅꯍꯜꯂꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯐꯨꯔꯨꯞ ꯃꯁꯦꯜ ꯈꯠꯅꯍꯜꯂꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯌꯥꯝꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯅ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯊꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯀꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯔꯣꯝꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ 2024ꯗ ꯒ꯭ꯂꯣꯕꯦꯜ ꯂꯦꯚꯦꯜꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯒ꯭ꯂꯣꯕꯦꯜ ꯁꯃꯤꯠ ꯑꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯁ ꯕꯤꯜꯗꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯁ ꯕꯤꯜꯗꯤꯡ ꯑꯦꯗꯣꯞ ꯇꯧꯗꯨꯅ "ꯑꯋꯥꯔ ꯂꯦꯟꯗꯁ ꯑꯥꯔ ꯅꯣꯠ ꯑ ꯋꯥꯔ ꯖꯣꯟ" ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤ 2024ꯗ UN ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯃꯐꯝꯁꯤꯡꯗ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯦ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯝꯗ ꯂꯥꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯣꯟ ꯗꯤ ꯔꯥꯏꯠꯁ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ UNDRIP ꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯎꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 19ꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯤꯔꯛꯁꯨꯕ ꯑꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯁꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯤꯀꯦꯗ ꯑꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯁ ꯕꯤꯜꯗꯤꯡ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ UNꯅꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯥꯂꯦꯝꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈꯤꯒꯅꯤ ꯑꯃꯗꯤ ꯊꯧꯅꯥ ꯐꯕꯤ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯣꯜ ꯑꯣꯐ ꯃꯥꯗꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯟ ꯗꯤ ꯀꯔꯦꯟꯠ ꯀꯟꯐ꯭ꯂꯤꯛꯠ ꯁꯤꯆꯨꯑꯦꯁꯟ ꯏꯟ ꯃꯅꯤꯄꯨꯔ, ꯚꯣꯏꯁ ꯑꯣꯐ ꯔꯦꯖꯥꯏꯂꯦꯟꯁ, ꯇꯦꯁꯇꯤꯃꯣꯅꯤ ꯐ꯭ꯔꯣꯝ ꯁꯔꯚꯥꯏꯚꯔꯁ ꯑꯦꯟड bereaved families affected by Manipur conflict, voice of resilience, waving for peace, understanding the current situation of Manipur, challenges, impacts, and pathways towards peace, healing, and reconciliation amasung Manipur Marders Imphal River Declaration for Peace, Reconciliation and Unity haiba hiramsingda masak naiba miyoi kayana wa ngangki.